ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯖꯨꯟ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1 ꯁꯪꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯥꯎꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯀꯣꯊꯥꯜꯇꯣꯂꯤ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯀꯣꯊꯥꯜꯇꯣꯂꯤ ꯑꯦꯝ.ꯏ. ꯁ꯭ꯀꯨꯜꯒꯤ ꯔꯤꯇꯥꯌꯔꯗ ꯍꯦꯗꯃꯥꯁꯇꯔ ꯑꯣꯖꯥ ꯊꯥꯡꯖꯝ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯁꯩꯔꯦꯡ ꯃꯇꯝꯒꯤ ꯗꯥꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2010 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 12ꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯩꯗꯤ ꯋꯥꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯃꯇꯝꯒꯤ ꯗꯥꯕꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯂꯦꯝꯅ ꯄꯤꯕ ꯂꯥꯏꯔꯤꯛ ꯌꯥꯡꯅ ꯐꯪꯍꯟꯕꯤꯌꯨ꯫ ꯅꯨꯄꯤꯗ ꯂꯝꯆꯠ ꯅꯥꯏꯗꯕ ꯆꯠꯄ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯦꯔꯤꯠ ꯕꯦꯁꯤꯛꯇ ꯊꯕꯛ ꯈꯟꯕꯤꯌꯨ꯫ ꯂꯩꯕꯥꯛꯀꯤ ꯍꯣꯀꯤ ꯃꯁꯥꯟꯅ ꯐꯒꯠꯍꯟꯕꯤꯌꯨ꯫ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯗꯤ ꯏꯕ ꯃꯌꯦꯛ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯥꯔꯝ ꯐꯣꯔꯁ ꯑꯦꯛꯠ 1959 ꯂꯧꯊꯣꯛꯄꯤꯌꯨ꯫ ꯂꯩꯄꯥꯛꯀꯤ ꯁꯥꯟꯅꯕ ꯅꯤꯇꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ꯫ ꯁꯥꯃꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯈ꯭ꯌꯣꯇꯤꯄꯨꯔꯣꯟ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯗꯥꯕꯤ ꯐꯪꯅꯕ ꯇꯥꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯃꯈꯥ ꯃꯥꯂꯦꯝꯒꯤ ꯐꯤꯕꯝ ꯀꯥꯏꯗꯅ ꯊꯝꯁꯤ꯫ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯒꯟꯗꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯁꯉꯥꯏꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯁꯤ꯫ ꯁꯔꯕ ꯁꯤꯛꯁꯥ ꯃꯥꯏ ꯄꯥꯛꯍꯟꯁꯤ꯫ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯄ ꯂꯦꯞꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯁꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯊꯋꯥꯏ ꯃꯥꯡꯍꯟꯕ ꯂꯦꯞꯁꯤ꯫ ꯃꯈꯜ ꯀꯌꯥ ꯀꯌꯥꯒꯤ ꯕꯟ ꯀꯧꯕ ꯂꯦꯞꯁꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯁꯤ꯫ ꯂꯦꯝꯅ ꯄꯣꯠꯆꯩ ꯄꯤꯕꯗ ꯃꯤꯆꯥ ꯃꯤꯈꯟ ꯅꯥꯏꯔꯣꯏꯁꯤ꯫ OBB ꯑꯣꯖꯥꯒꯤ ꯊꯥꯒꯤ ꯇꯂꯕ ꯀꯥꯡꯍꯟꯕꯤꯅꯨ꯫ ꯊꯕꯛ ꯍꯥꯞꯄꯗ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯔꯣꯏꯁꯤ꯫ ꯃꯔꯥꯜ ꯂꯩꯇꯅ ꯃꯤꯆꯝ ꯍꯥꯠꯄ ꯂꯦꯞꯄꯁꯤ꯫ ꯅꯤꯡꯍꯟꯅꯗꯦ ꯗꯥꯕꯤ ꯇꯥꯟꯕꯗ, ꯇꯨꯡꯍꯟꯅꯗꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯗꯥꯕꯤꯅꯤ ꯐꯪꯅꯕ ꯇꯥꯟꯅꯔꯤꯕ꯫ ꯚꯥꯔꯠ ꯔꯠꯅ ꯐꯪꯅꯕꯒꯤꯁꯨ ꯗꯥꯕꯤ꯫ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯗꯥꯕꯤ꯫ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯗꯥꯕꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯤꯐꯝ ꯗꯥꯕꯤ꯫ ꯅꯤꯅꯤ ꯀꯥꯡꯗꯦ ꯋꯥꯀꯠ ꯗꯥꯕꯤ꯫ ꯂꯩꯕꯥꯛꯁꯦ ꯗꯥꯕꯤꯅ ꯅꯤꯜꯂꯤ꯫ ꯏꯔꯝꯗꯝꯁꯦ ꯗꯥꯕꯤꯅ ꯊꯜꯂꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ
ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡꯃꯩꯕꯟ ꯈꯣꯌꯥꯊꯣꯡ ꯄꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯔꯤꯇꯥꯌꯔꯗ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯃꯦꯗꯥꯝ ꯖꯤ ꯁꯣꯔꯣꯖꯤꯅꯤꯒꯤ ꯁꯩꯔꯦꯡ ꯈꯨꯠꯊꯥꯔꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯖꯤ ꯁꯣꯔꯣꯖꯤꯅꯤ ꯃꯁꯥꯃꯛ ꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯈꯨꯠꯊꯥꯔꯩ ꯂꯝꯐꯦꯟ ꯄꯥꯠꯇ ꯑꯣꯡꯕꯤꯔꯩ ꯌꯥꯔꯟ ꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩ ꯅꯤꯉꯣꯟ ꯃꯥꯒꯤ ꯈꯨꯠꯊꯥꯔꯩ ꯁꯥꯠꯂꯝꯗꯔꯤ ꯂꯝꯐꯦꯟ ꯄꯥꯠꯇ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯂꯥꯕ ꯈ꯭ꯋꯥꯡꯖꯦꯡꯕ ꯄꯥꯏꯔꯛꯇꯔꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯈꯤꯗꯔꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯎꯈꯤꯗꯔꯤ ꯃꯍꯧꯁꯥꯒꯤ ꯂꯝꯐꯦꯟ ꯄꯥꯠ ꯅꯠꯇꯔꯤ ꯁꯥꯠꯐꯝ ꯂꯩꯇꯔꯤ ꯍꯥꯏꯗꯨꯅ ꯁꯥꯠꯇꯕꯔꯥ ꯀꯣꯝꯕꯤꯔꯩ ꯀꯔꯤ ꯄꯥꯠꯇ ꯍꯧꯈ꯭ꯔꯕꯒꯦ ꯀꯔꯝꯕ ꯃꯐꯝꯗ ꯁꯥꯠꯈ꯭ꯔꯕꯒꯦ ꯑꯄꯥꯝ ꯂꯝꯗꯝꯗ ꯍꯟꯈ꯭ꯔꯕꯔꯥ ꯅꯤꯡꯁꯤꯡꯂꯛꯏ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯒ ꯉꯥꯇꯥ ꯂꯩꯔꯤꯅ ꯃꯥꯡꯗ ꯊꯥ ꯉꯥꯇꯥ ꯀꯨꯁꯨꯝꯅ ꯇꯨꯡꯗ ꯊꯪ ꯅꯪꯅ ꯌꯥꯏꯗ ꯂꯩ ꯂꯩꯔꯥꯡ ꯑꯍꯨꯝ ꯄꯨꯜꯂꯒ ꯅꯥꯆꯣꯝ ꯁꯦꯝꯕꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯀꯗꯥꯏꯗꯕꯨ ꯁꯥꯠꯈ꯭ꯔꯕ ꯇꯥꯖꯕꯇ ꯃꯉꯥꯏꯔꯤ ꯂꯝꯐꯦꯟ ꯅꯋꯥ ꯀꯣꯝꯕꯤꯔꯩ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯀꯕ꯭ꯔꯕꯝ ꯖꯣꯏꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯆꯥꯅꯕ ꯃꯔꯨꯞꯅꯤ ꯄꯣꯛꯄꯒ ꯁꯤꯕꯒ ꯊꯥꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯔꯝꯕꯒꯤ ꯂꯥꯏꯔꯕ ꯂꯩꯔꯤꯕꯅꯤ ꯑꯇꯣꯡꯕ ꯌꯥꯎꯗꯅ ꯑꯀꯨꯠꯄ ꯂꯩꯕ ꯍꯧꯅꯗꯦ ꯃꯥꯏꯊꯤꯕ ꯂꯩꯔꯝꯕꯅ ꯃꯥꯏꯄꯥꯛꯄꯁꯨ ꯑꯣꯏꯍꯟꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤ ꯊꯃꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯈꯪꯃꯤꯟꯅꯁꯤ ꯃꯍꯥꯎ ꯈꯪꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯏꯐꯃꯤꯟꯅꯁꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛꯇ ꯄꯣꯛꯆꯕꯤ ꯍꯧꯖꯤꯛꯅ ꯂꯝꯗꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕꯤ ꯑꯣꯀ꯭ꯔꯝ ꯅꯤꯉꯣꯜ ꯑꯦꯂꯥꯡꯕꯝ ꯑꯣꯡꯕꯤ ꯔꯦꯕꯤꯀꯥ ꯂꯩꯃꯒꯤ ꯁꯩꯔꯦꯡ ꯁꯝꯕꯂꯩ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯦꯗꯥꯝꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯀ꯭ꯔꯝ ꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯑꯣꯀ꯭ꯔꯝ ꯑꯣꯡꯕꯤ ꯃꯦꯝꯆꯥ ꯍꯥꯏꯅ ꯀꯧꯏ ꯏꯪ ꯀꯨꯝꯖꯥ 1845ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯄꯣꯛꯏ ꯃꯍꯩꯒꯤ ꯊꯥꯛꯅ BAꯅꯤ ꯁꯤꯟꯐꯝꯅ ꯑꯣꯖꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯏ ꯑꯦꯂꯥꯡꯕꯝ ꯏꯕꯣꯕꯤ ꯃꯤꯇꯩꯒ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯤꯕ ꯃꯦꯗꯥꯝꯅꯤ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯃꯤꯍꯧꯂꯥꯡ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯟꯕꯝ ꯅꯤꯉꯣꯜ ꯏꯃꯣꯝꯍꯜ ꯁꯝꯕꯂꯩ ꯄꯟꯊꯧ ꯌꯨꯝꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯂꯃꯧ ꯂꯤꯡꯂꯤꯕꯤ ꯃꯅꯥ ꯄꯨꯡꯕ ꯄꯥꯃꯦꯜꯂꯣ ꯀꯣꯛꯊꯣꯛꯄꯒꯤꯁꯨ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯁꯣꯔꯣꯝꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯒꯦꯀꯣ ꯁꯣꯏꯅꯥꯏꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯕꯤ ꯁꯝꯕꯂꯩ ꯀꯧꯕꯤ ꯄꯥꯃꯦꯜꯂꯣ ꯌꯩꯍꯠꯄꯒꯤ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯁꯤꯡꯊꯥꯅ ꯄꯤꯗ꯭ꯔꯕ ꯀꯅꯥꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯩꯍꯠꯂꯤꯕ ꯅꯝꯍꯠꯂꯤ ꯂꯣꯏ ꯅꯥꯏꯗꯅ ꯑꯗꯨꯕꯨ ꯁꯝꯕꯂꯩ ꯀꯧꯕꯤ ꯄꯥꯃꯦꯜꯅ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜ ꯑꯣꯏꯕꯒꯨꯝ
ꯉꯥꯛꯂꯤ ꯑꯩꯁꯨ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯏꯔꯥꯜ ꯑꯣꯏꯍꯜꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯪꯂꯝꯒꯅꯤ ꯎꯔꯝꯒꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯗꯤ ꯏꯃꯥ ꯏꯆꯣꯜꯅ ꯊꯜꯂꯕ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯅꯤ ꯄꯤꯔꯕ ꯁꯥꯐꯨ ꯅꯤꯡꯈꯥꯏꯈꯤꯗꯧꯔꯦ ꯍꯛꯆꯥꯡꯒꯤ ꯇꯣꯔꯕꯥꯟꯁꯦ ꯃꯩ ꯆꯠꯂꯦ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡꯁꯦ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯅꯤꯡꯈꯥꯏꯈ꯭ꯔꯅꯤ ꯊꯃꯣꯏ ꯅꯣꯡꯃꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯅ ꯂꯣꯏꯁꯤꯜꯂꯛ ꯏꯆꯦꯜ ꯀꯟꯕ ꯄꯤꯔꯥꯡꯒꯤ ꯑꯀꯟꯕ ꯏꯔꯩꯒꯤ ꯁꯥꯐꯨꯅ ꯌꯩ ꯆꯤꯡꯖꯥꯎꯒꯨꯝꯂꯕ ꯍꯛꯆꯥꯡꯁꯦ ꯀꯥꯏꯊꯔꯛꯂꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯀꯌꯥ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯛꯊꯠꯂꯤꯕ ꯁꯝꯕꯂꯩꯒꯨꯝ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯤꯗ ꯈꯥꯡꯗꯨꯅꯇ ꯂꯥꯛꯂꯕ ꯈꯥꯡꯂꯤ ꯉꯁꯤꯁꯨ ꯈꯥꯡꯈꯤꯅꯤ ꯍꯌꯦꯡꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯅ ꯂꯣꯏꯔꯅꯤ ꯃꯄꯣꯛꯁꯤꯃꯗꯤ ꯁꯣꯏꯅꯥꯏꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯕꯤ ꯁꯝꯕꯂꯩꯒꯨꯝ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯃꯍꯥꯠꯃꯥ ꯖꯣꯇꯤꯕꯥ ꯐꯨꯂꯦ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜꯒꯤ ꯁꯩꯔꯦꯡ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯑꯥꯒꯁꯇ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯂꯦꯝ ꯏꯃꯥꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ कोरोना 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 टीवी थारुई कोरोना मोबाइल तरुई कोरोना चबाव यंगलुई कोरोना वाट्सएप पारुई कोरोना फेसबुक हांगलुई कोरोना असितसु नत्तना यूट्यूब ट्विटर दसु कोरोना मी उनरसु कोरोना वारी सानरसु कोरोना कोरोना असिगिदमक्ता थवाई वानरे मियोइबा करीबु ओइरगदबा ताइबंगदा मिपाइनरे मालेम पुंबा चाखतलाबा अमेरिका फावबा चममनरे कोरोना गी लानदा लाननी लान कोरोना गी मायोक्ता सोकनबा लाननी लान पुंसिबु कन्ननबगी हिंगननबगी लान मफम मफम कयादा लेपाक खुदिंगदा लॉकडाउन पिनरे स्कूल कॉलेज थिंगनरे बस ट्रेन थादरे कैथेल दुकान थिंगनरे चथोक चसिन यादरे मपान लमदा चलुबसिंग हलकलबा मतमदा क्वारंटाइन थमनरे हुम क्वारंटाइन सु लेनरे अनाबगी चांग असीबगी चांग मिखुब खुदिंग हेंगलकले यामना लुरबा लानने हिदाक पुथोकपा ngamdriba aruba anabane aruba लानने लान असिगी लांगम फिरान थेटके खल्लबदी मियोइबा चिंदा फी कुप्तना लापना थापना लैनबा खुद तोयना हामदुना युमदा असुम लैबना मरु ओइरबा हिदाकने मरु ओइरबा खुलाइने मरु ओइबा